Wakhal Lousing YouTube channel bu yengbiriba amadi tabiriba khwai pumnamapu ahan mamaktada ikai khumnaba uchari loina na Wakhal Lousing YouTube channel gi maikaidagi ngasisu wari singbu laktagi top laba magul leiraba wari macha makak khudol tamjari khungang amada makhut masa yamna haiba nungi mitam saba nupa ama leirami mahakna saba mitam ase hek yengbada yamna fajaba mayamna yamna pamnaba ama oirami mahaki sinpham mitam saba asina magi mung manungi awat apa pumba purami amadi masina sendal lambi ama oiduna hinglami mahaki amata pokjaba macha nupa ama su leirami piklingaidagi hauna mapana tawriba sinpham aduda mahaksu yaurami matamgi matung ina chahi khara haukraba tungda macha nupa adusu pungkak chawraklami mahakna pungkak chawrakpa matamda mapana sariba mitam aduda mahaksu yauksalami macha nupana pukning changna fajana mitam sabadu ubada mapasu asuki matik haraujarami adubu macha nupana sarakliba mitam adu karida soikhigedagi haina yamna kupna yenglaba tungda mapaduna machada asumna hairami ibagi bungo nangna sariba mitam ase yamna fajai adubu mathangi mitam saba matamdadi sidagi hena pukning changna sau mapaduna mathangi mitam saba matamda pukning changna sau hairakpagi matung ina macha nupadusu mathangi mitam saba matamda pukning changna khutnana yamna fajana karida soikhigedagi haibagi matagumna yamna cheksinna sarami mapana karida soikhigedagi haina cheksinna yengsinjabaduna maram oiraga macha nupaduna sarakliba mitamdu nongmagi fajaba khutnanba mina pamba hengalaklammi mapana saba mitamdi hannagi mamanda adumak yolami adubu macha nupana sarakpa mitamdi mina pamba hengalakpagi matung inna mamalsu mapadagi henna yonduna sendongsu mapadagi henna yamna fanglami mapana saba mitamdagi macha nupaduna saba mitamna mamal henjarabasu mina pamba dimal leibadi macha nupaduna sabaduna helami macha nupana sariba mitam adu nongmagi mina pamba hengatlaklabasu mapadunadi macha duna sarakliba mitam adu karida soikhigedage haina yengsinbadi lepamde kupna yengsilaba tungda mathang saba mitamdadi sidagi hena pukning changna cheksinna saba tamu haina macha nupaduda hairami macha nupadusu mapana hairibagi matung ina mahaksu mathangi mitam saba matamda sidagi hena pukning changna cheksinna sarami matam khara hokraba tungda mapadunadi machana sarakpa mitam khuding hana gumna mathang sarakpa matamdadi sidagi hena pukning changna cheksinna saw adum hairami adubu nongbadi macha nupaduna asumna khumlammi pabung houjickti aina sariba mitam ase mina yamna pamnarabanina makha tana pabunggi wa tarubagi mathau tadre pabungna haibiriba maong sidi pabungse yamna afauba mina yamna pamnaba kalakar amagi maongdani karigumba pabungse yamna haiba kalakar ama oiramlabadi kaidaunungda pabungna sariba mitam adu hanagi mamanda yolamloi macha nupagi pakhum adu taraba tungda numittudagi macha nupana sarakpa mitam khudingda amuk hanna mapana yengsinkhidre matam kharadi macha nupa adu posit phana yamna haraungna leirami matam khara hokhraba tungdadi macha nupana sariba mitam adu nongmagi mayamna pamnarambadu hantharaklami masina maram oiraga mina pamba hantharaklabanina potsitsu hantharaklami karidagi kamdaungna mahakna sariba mitam adu mina pamba hantharaklibano haibadu khanglamde nongmagi asum posit hantarakpadagi wafam punamakse mapara tamlammi macha nupaduna hanglakliba wahang adu nongma natraga nongmadi macha nupaduna soidana hanglakani haina khangbagi matagumna yamna ingna tapna nokmi tawraga mapaduna asumna pakhum pirai khangi nangonda thokliba thodok asi aingonda su hana thokraba thodok amani mapagi pakhum adu taraba tungda macha nupaduna amuk hairaklammi aduga karigi pabungna aingonda haibidribano wahang adu taraba tungda mapaduna macha nupada yenglaga asumna khumlai nangdi aina matamduda haibada laukhidaba natra aisu khangi
ꯑꯩꯅ ꯁꯥꯔꯤꯕ ꯃꯤꯇꯝꯗꯒꯤ ꯅꯪꯅ ꯁꯥꯕ ꯃꯤꯇꯝꯅ ꯍꯦꯟꯅ ꯐꯖꯩ, ꯃꯌꯥꯝꯅ ꯄꯥꯝꯕ ꯍꯦꯜꯂꯤ ꯍꯥꯏꯕꯁꯦ꯫ ꯃꯇꯝꯗꯨꯗ ꯅꯪꯅ ꯁꯥꯔꯛꯄ ꯃꯤꯇꯝ ꯈꯨꯗꯤꯡꯗ ꯑꯩꯅ ꯃꯊꯪ ꯁꯥꯕꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯈꯔꯒ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅ ꯁꯥꯎ ꯍꯥꯏꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯛꯅ ꯁꯥꯔꯤꯕ ꯃꯤꯇꯝꯗꯨꯗ ꯅꯁꯥꯅ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯗꯕꯗꯒꯤ ꯃꯊꯪ ꯁꯥꯕ ꯃꯇꯝꯗ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯈꯨꯠ ꯅꯥꯟꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯏꯝꯄ꯭ꯔꯨꯚ ꯇꯧꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯁꯥꯔꯤꯕ ꯃꯤꯇꯝ ꯑꯗꯨꯗ ꯄꯔꯐꯦꯛ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯟꯖꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯈꯥ ꯇꯥꯅ ꯅꯪ ꯏꯝꯄ꯭ꯔꯨꯚ ꯇꯧꯅꯕ ꯍꯣꯠꯅꯈꯤꯗ꯭ꯔꯦ꯫ ꯅꯁꯥꯅ ꯅꯁꯥꯒꯤ ꯊꯕꯛꯇ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯟꯖꯈ꯭ꯔꯕꯅꯤꯅ ꯃꯤꯅ ꯅꯉꯣꯟꯗꯒꯤ ꯑꯁꯥ ꯇꯧꯔꯝꯕꯗꯤ ꯑꯅꯧꯕ ꯃꯈꯜ ꯀꯌꯥꯒꯤ ꯅꯪꯒꯤ ꯈꯨꯠꯁꯥ ꯍꯩꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯗꯨꯅꯤ ꯃꯤꯅ ꯄꯥꯝꯅꯔꯝꯕꯗꯤ꯫ ꯃꯄꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯕ ꯇꯨꯡꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯈꯟꯊꯔꯕ ꯇꯨꯡꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯄꯥꯗ ꯇꯞꯅ ꯍꯪꯂꯛꯂꯝꯃꯤ, ꯄꯥꯕꯨꯡ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯃꯄꯥꯅ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯈꯛ ꯑꯣꯏꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ, ꯑꯟꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯕ ꯇꯝꯃꯨ꯫ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯊꯪꯗꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯕ ꯇꯝꯃꯨ꯫ ꯃꯁꯤꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯒꯗꯕ ꯋꯥꯐꯝ ꯍꯥꯏꯕꯕꯨ꯫ ꯃꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯅꯍꯥꯛꯅ ꯏꯜꯂꯒ ꯆꯠꯄ ꯉꯝꯂꯕꯗꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯥꯏ ꯄꯥꯛꯄ, ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯁꯣꯏꯗꯅ ꯑꯣꯏꯕ ꯉꯝꯒꯅꯤ꯫ ꯁ꯭ꯇꯤꯚ ꯖꯣꯕꯁꯅ ꯍꯥꯏꯕꯤꯔꯝꯕ ꯋꯥꯐꯝ ꯑꯃ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ, ꯁ꯭ꯇꯦ ꯍꯪꯒ꯭ꯔꯤ, ꯁ꯭ꯇꯦ ꯐꯨꯂꯤꯁ꯫ ꯃꯊꯛꯇ ꯂꯤꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒ ꯆꯥꯅꯕ ꯄꯥꯎꯔꯧ ꯑꯃ ꯑꯅꯤꯗ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ꯫ ꯋꯥꯇꯣꯟꯅ ꯋꯥꯡꯂꯒ ꯀ꯭ꯋꯥꯛꯅ ꯐꯝꯗꯦꯛꯏ, ꯊꯧꯕꯥꯟꯗꯣꯟ ꯆꯐꯨꯕꯨ ꯀꯥꯏꯅꯕ ꯌꯩꯕ꯭ꯔꯥ ꯍꯥꯏꯅꯔꯤꯕꯗꯨꯅꯤ꯫ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯋꯥ ꯀꯩꯗꯧꯅꯨꯡꯗ ꯍꯤꯛꯇꯣꯛꯄ ꯇꯧꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯃꯌꯥꯝꯗ ꯀꯥꯟꯅꯕ, ꯂꯧꯁꯤꯟꯕ ꯌꯥꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯐꯪꯕ ꯉꯝꯂꯕꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯣꯏꯗꯅ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯁꯨ ꯃꯌꯥꯝꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫